ꯑꯁꯨꯝꯅ ꯃꯥꯂꯦꯝꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯁꯥꯗ ꯇꯥꯎꯔꯤ. ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯅꯣꯡꯃꯇ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗꯦ. ꯃꯥꯂꯦꯝꯅ "ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯗꯨ ꯅꯨꯄꯤꯗꯨꯕꯣ? ꯑꯩꯅ ꯋꯥꯅ ꯉꯥꯏꯔꯤꯁꯦ ꯀꯩꯝꯇ ꯈꯪꯉꯣꯏꯗꯧꯅꯤ." ꯇꯟꯖꯥꯗꯨꯗ ꯄꯣꯏꯔꯩꯉꯥꯟꯕꯤꯒꯤ ꯔꯤꯡ ꯂꯥꯛꯑꯝꯃꯤ. ꯃꯥꯂꯦꯝꯅ ꯉꯥꯟꯕꯤꯅꯤꯅꯦ. ꯉꯥꯟꯕꯤ? ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯏꯇꯩ ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯃꯥꯂꯦꯝꯅ "ꯀꯥꯏꯗꯩ ꯅꯨꯡꯉꯥꯏꯕꯅꯣꯗ, ꯅꯨꯡꯉꯥꯏꯇꯦ." ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ." ꯃꯥꯂꯦꯝꯅ "ꯑꯗꯣ ꯉꯥꯟꯕꯤ, ꯅꯆꯦ ꯊꯥꯖꯕ ꯅꯠꯇ꯭ꯔꯣ?" ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯏꯇꯩ, ꯄꯥꯛꯅ ꯎꯅꯗꯦꯗ. ꯌꯨꯝꯗ ꯆꯠꯂꯨꯔꯕꯁꯨ ꯃꯣꯏ ꯃꯃꯥꯗꯨꯅ ꯂꯩꯇꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ. ꯑꯩꯁꯨ ꯇꯣꯏꯅ ꯆꯠꯃꯟꯗꯅ ꯇꯜꯂꯦ. ꯑꯗꯣ ꯏꯇꯩ, ꯉꯔꯥꯡꯗꯤ ꯊꯦꯡꯅꯩꯌꯦ." ꯃꯥꯂꯦꯝ ꯍꯔꯥꯎꯅ "ꯑꯩ ꯍꯪꯂꯛꯄ꯭ꯔꯣ?" ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯍꯪꯉꯛꯇꯦꯗ. ꯕꯕꯥ ꯃꯁꯥ ꯈꯔ ꯀꯜꯂꯕ꯭ꯔꯥ ꯍꯪꯉꯛꯑꯦ." ꯃꯥꯂꯦꯝꯅ "ꯈꯪꯅꯤ, ꯅꯨꯡꯉꯥꯏꯅꯤ ꯃꯥ." ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯍꯣ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯍꯪꯉꯛꯑꯦ." ꯃꯥꯂꯦꯝꯅ "ꯑꯗꯨꯅꯦꯕ, ꯑꯩꯁꯨ ꯁꯣꯏꯗꯅ ꯍꯪꯉꯛꯑꯝꯅꯦꯕ." ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯏꯇꯩ, ꯏꯆꯦꯗꯨꯅꯅꯦ ꯄꯥꯎ ꯐꯥꯎꯔꯛꯇꯦꯅ ꯋꯥꯈꯜ ꯍꯣꯡꯒꯅꯨ, ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯒꯅꯨꯅ ꯍꯥꯏꯔꯛꯑꯦ." ꯃꯥꯂꯦꯝꯅ "ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯁꯥꯟꯅ ꯇꯥꯔꯦꯅꯦ. ꯋꯥꯊꯤꯗꯣ ꯉꯥꯡꯉꯅꯨꯌꯨ. ꯑꯗꯨ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯇꯝꯃꯣ. ꯑꯩꯈꯣꯏ ꯕꯕꯥ ꯗꯤꯜꯂꯤꯗ ꯆꯠꯈꯤꯕꯗꯨꯅ ꯊꯣꯛꯂꯛꯑꯒ ꯍꯥꯏꯕ ꯂꯥꯛꯑꯅꯤꯌꯨ." ꯄꯣꯏꯔꯩꯉꯥꯟꯕꯤ ꯍꯔꯥꯎꯅ "ꯑꯁꯦꯡꯕꯒꯤ ꯍꯥꯏꯕ ꯂꯥꯛꯑꯗꯣꯏꯔꯥ?" ꯃꯥꯂꯦꯝꯅ "ꯂꯥꯛꯑꯗꯧꯅꯦ. ꯕꯕꯥꯅꯁꯨ ꯌꯥꯔꯕꯅꯦ." ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯦ. ꯏꯆꯦ ꯊꯥꯖꯁꯦ ꯑꯩꯒꯤ ꯏꯆꯦ ꯑꯃꯨꯛ ꯑꯣꯏꯗꯧꯔꯦ." ꯃꯥꯂꯦꯝꯅ "ꯑꯗꯣ ꯉꯥꯟꯕꯤ, ꯅꯪ ꯈꯔ ꯇꯝꯕꯤꯌꯨꯀꯣ. ꯅꯪ ꯑꯃꯨꯛ ꯀꯥꯎꯅꯤ." ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯍꯣ, ꯀꯥꯎꯔꯣꯏꯌꯦ, ꯇꯝꯕꯤꯒꯦ. ꯑꯗꯣ ꯏꯇꯩ, ꯑꯩꯁꯨ ꯊꯝꯃꯒꯦ. ꯍꯣꯔꯦꯟ ꯊꯦꯡꯅꯔꯀꯥꯟꯗ ꯇꯝꯃꯒꯦ." ꯃꯥꯂꯦꯝꯅ "ꯍꯣꯏ ꯍꯣꯏ, ꯊꯝꯖꯔꯣ ꯊꯝꯖꯔꯣ." ꯄꯣꯏꯔꯩꯉꯥꯟꯕꯤ ꯃꯇꯩ ꯃꯥꯂꯦꯝꯅ ꯍꯥꯏꯕꯗꯨ ꯃꯆꯦ ꯊꯥꯖꯗ ꯌꯥꯝꯅ ꯇꯝꯅꯤꯡꯉꯝꯃꯤ. ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯦ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯃꯆꯦ ꯊꯥꯖꯒ ꯊꯦꯡꯅꯔꯝꯃꯤ. ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯏꯆꯦ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ?" ꯊꯥꯖꯅ "ꯀꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ?" ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯏꯆꯦ, ꯏꯇꯩꯅꯅꯦ ꯕꯕꯥ ꯊꯣꯛꯂꯛꯑꯒ ꯏꯆꯦ ꯍꯥꯏꯕ ꯂꯥꯛꯑꯅꯤꯌꯦ." ꯊꯥꯖꯅ "ꯑꯁꯦꯡꯕꯒꯤꯔꯣ?" ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯦ. ꯀꯨꯏꯔꯦ ꯍꯥꯏꯔꯛꯄ. ꯏꯆꯦꯗꯤ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦ. ꯑꯗꯣ ꯏꯆꯦ, ꯅꯪ ꯗꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯔꯥ?" ꯊꯥꯖꯅ "ꯁꯥꯟꯅꯔꯔꯣꯏꯒꯦ. ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ. ꯀꯣꯟꯅ ꯁꯥꯟꯅꯔꯒꯦ. ꯑꯗꯣ ꯉꯥꯟꯕꯤ, ꯗꯗꯥꯗꯣ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯌꯨꯀꯣ. ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅ ꯇꯝꯕꯤꯌꯨꯀꯣ." ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯍꯣꯏ ꯏꯆꯦ." ꯊꯥꯖꯅ "ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯊꯥꯖ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯋꯥꯗꯕ ꯉꯝꯂꯝꯗꯦ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯥꯂꯦꯝꯒꯤ ꯃꯃꯥꯅ "ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯆꯥꯁꯤ ꯍꯔꯥꯎꯗ ꯌꯥꯝꯅ ꯎꯏꯗ." ꯃꯥꯂꯦꯝꯅ "ꯏꯃꯥ, ꯕꯕꯥ ꯊꯣꯛꯂꯛꯑꯝꯗꯥꯏꯒꯤꯅꯤ." ꯃꯃꯥꯅ "ꯏꯆꯥꯒꯤ ꯀꯩ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯒꯦ?" ꯃꯥꯂꯦꯝꯅ "ꯀꯩꯁꯨ ꯂꯩꯔꯛꯑꯣꯏꯗ. ꯕꯕꯥ ꯂꯥꯛꯑꯒ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯇꯣꯏꯅꯦ." ꯃꯃꯥꯅ "ꯅꯄꯥꯕꯨꯡ ꯇꯥꯔꯗꯤ ꯐꯨꯅꯤꯅꯦ. ꯂꯝ ꯍꯦꯟꯒꯅꯨꯅꯦ ꯅꯪꯕꯣ." ꯃꯥꯂꯦꯝꯅ "ꯀꯩꯅꯣ ꯏꯃꯥ, ꯕꯕꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ? ꯕꯕꯥꯅ ꯃꯥ ꯊꯣꯛꯂꯛꯑꯒ ꯍꯥꯏꯕꯨ ꯆꯠꯂꯨꯔꯒꯦꯅ ꯍꯥꯏꯔꯝꯅꯕꯅꯦ." ꯃꯃꯥꯅ "ꯅꯄꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯨꯕ ꯇꯥꯔꯦꯗꯅ. ꯑꯗꯣ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯀꯗꯥꯏꯗꯒꯤꯅꯣ? ꯍꯧꯖꯤꯛꯅ ꯀꯔꯤ ꯍꯣꯠꯅꯔꯤꯕ?" ꯃꯥꯂꯦꯝꯅ "ꯏꯃꯥ, ꯃꯤꯡꯕꯨꯗꯤ ꯊꯥꯖ ꯀꯧꯕꯅꯦ. ꯃꯥꯃꯍꯣꯏꯒ ꯑꯗꯨꯝ ꯅꯛꯅꯔꯦ. ꯊꯕꯛꯀꯗꯤ ꯌꯥꯝ ꯐꯖꯥꯅꯤ. ꯍꯌꯦꯡꯋꯥꯏ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏ ꯂꯨꯅ ꯇꯧꯅꯤ. ꯑꯩ ꯃꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ. ꯑꯗꯣ ꯏꯃꯥ, ꯃꯥ ꯈꯔꯗꯤ ꯂꯥꯏꯔꯔꯦ. ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯑꯦ. ꯃꯔꯥꯏꯕꯛꯀ ꯌꯥꯝ ꯊꯤꯔꯦ. ꯑꯗꯣ ꯃꯔꯥꯏꯕꯛ ꯐꯅꯕ ꯑꯩꯗꯤ ꯃꯥ ꯂꯧꯁꯤꯜꯂꯅꯤ." ꯃꯃꯥꯅ "ꯍꯩ, ꯃꯗꯨ ꯌꯥꯕ ꯅꯠꯇ꯭ꯔꯤꯅꯦ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯕ ꯆꯠꯀꯗꯧꯔꯤꯕꯅꯤ. ꯏꯔꯥꯡ ꯍꯧꯔꯛꯀꯅꯨꯀꯣ." ꯃꯥꯂꯦꯝꯅ "ꯈꯪꯗꯦ ꯈꯪꯗꯦ. ꯑꯩꯗꯤ ꯍꯥꯏꯕ ꯆꯠꯇ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯆꯪꯈꯤꯔꯝꯃꯤ. ꯃꯃꯥꯅ "ꯍꯩ, ꯂꯝ ꯍꯦꯟꯒꯅꯨꯀꯣ. ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ. ꯏꯕꯣꯍꯜ ꯎꯅꯔꯨꯗꯕ ꯌꯥꯗꯦ. ꯀꯔꯝꯕ ꯏꯃꯨꯡꯅꯣ ꯈꯪꯗꯣꯛꯎꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥ ꯂꯤꯟꯊꯣꯏ ꯃꯧꯄꯥꯅꯨꯄꯥ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯕꯣꯕꯣꯛ ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ." ꯃꯥꯂꯦꯝꯒꯤ ꯃꯃꯥꯅ "ꯏꯁ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ. ꯋꯥꯔꯦ ꯋꯥꯔꯦ. ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯄꯣꯊꯥꯈꯤꯒꯦ. ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯛꯄꯅꯦ, ꯄꯨꯁꯤꯜꯂꯨꯔꯣ. ꯆꯥꯅꯕ ꯈꯔꯁꯨ ꯌꯥꯎꯕꯅꯤ. ꯅꯆꯟꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯔꯨꯔꯣꯀꯣ. ꯑꯗꯣ ꯅꯄꯥꯗꯤ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ?" ꯄꯣꯏꯔꯩꯉꯥꯟꯕꯤꯅ "ꯂꯩꯌꯦ. ꯏꯃꯨꯡꯗ ꯂꯩꯌꯦ. ꯑꯩ ꯀꯧꯊꯣꯔꯛꯀꯦ."
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯕꯥ, ꯑꯣ ꯕꯕꯥ, ꯕꯨꯕꯣꯛ ꯂꯥꯛꯑꯦ, ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯏꯕꯣꯍꯜꯅ ꯍꯣꯏ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ꯫ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯗꯤ ꯌꯥꯎꯔꯛꯄ꯭ꯔꯣ? ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯏꯇꯩꯗꯤ ꯌꯥꯎꯔꯛꯇꯤꯌꯦ, ꯑꯗꯣ ꯕꯕꯥ ꯕꯨꯕꯣꯛꯇꯣ ꯃꯊꯟꯗ ꯃꯥꯡꯒꯣꯟꯗ ꯐꯝꯍꯧꯕꯅꯦ, ꯑꯝꯇ ꯊꯣꯛꯑꯣ, ꯑꯩ ꯍꯩ ꯃꯍꯤ ꯁꯦꯝꯃꯛꯀꯦ꯫ ꯏꯕꯣꯍꯟꯅ ꯑꯩꯒꯤꯗꯤ ꯌꯥꯎꯔꯛꯑꯅꯨꯀꯣ, ꯅꯕꯣꯛꯀꯤ ꯈꯛ ꯁꯦꯝꯃꯛꯑꯣ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯍꯣꯏ ꯕꯕꯥ꯫ ꯏꯕꯣꯍꯟꯅ ꯏꯆꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ, ꯋꯥꯔꯝꯂꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯤꯟꯊꯣꯏꯅ ꯏꯆꯦꯅ ꯂꯥꯛꯏꯁꯦ ꯋꯥ ꯑꯃꯠꯇ ꯍꯪꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯏꯕꯣꯍꯜꯅ ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯂꯤꯟꯊꯣꯏꯅ ꯁ꯭ꯋꯥꯏꯗ ꯊꯥꯖ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯩꯕ꯭ꯔꯣ? ꯃꯥꯕꯨ ꯀꯝꯗꯧꯒꯦ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯣꯏꯕ꯭ꯔꯣ? ꯏꯕꯣꯍꯟꯅ ꯏꯆꯦ ꯃꯆꯥꯅꯨꯄꯤꯗꯨꯕꯨꯗꯤ ꯈꯨꯡꯒꯨꯜ ꯇꯥꯕꯅꯤ, ꯂꯝꯆꯠ ꯕꯦꯕꯥꯔꯁꯨ ꯌꯥꯝꯅ ꯐꯖꯩ, ꯆꯤꯡ ꯂꯦꯝꯕꯅꯤ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯌꯥꯝꯅ ꯐꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯏ ꯏꯃꯨꯡꯗꯨꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯦ, ꯆꯤꯡꯂꯦꯟꯒꯤ ꯃꯆꯥꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯍꯩ, ꯆꯤꯡꯂꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕꯗꯨꯔꯣ? ꯏꯕꯣꯍꯜꯅ ꯃꯥꯅꯦ ꯏꯆꯦ꯫ ꯂꯤꯟꯊꯣꯏꯅ ꯑꯗꯨꯗꯤ ꯅꯍꯥꯟꯋꯥꯏ ꯐꯅꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯆꯍꯤ ꯑꯣꯟꯗ꯭ꯔꯤꯉꯩ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯏ, ꯃꯗꯨꯗꯒꯤ ꯃꯣꯏ ꯏꯃꯨꯡꯗꯣ ꯏꯆꯦ ꯂꯣꯏꯔꯕꯅꯤ, ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯊꯝꯂꯝꯕ ꯃꯆꯥꯅꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯍꯪꯂꯤꯕꯗꯣ, ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯕꯅꯤ꯫ ꯂꯤꯟꯊꯣꯏꯅ ꯑꯣ ꯏꯆꯦ ꯚꯥꯞ ꯇꯥꯔꯦ, ꯑꯗꯣ ꯃꯣꯏ ꯌꯨꯝꯅꯥꯛꯇꯨꯕꯨ ꯑꯩꯕꯨ? ꯏꯕꯣꯍꯜꯅ ꯑꯉꯣꯝꯅꯦ ꯏꯆꯦ꯫ ꯂꯤꯟꯊꯣꯏꯅ ꯑꯗꯨꯗꯤ ꯏꯕꯣꯍꯜ, ꯏꯆꯥ ꯃꯥꯂꯦꯝꯒꯤ ꯍꯥꯏꯕ ꯆꯠꯀꯦ ꯇꯧꯔꯤꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯕꯣꯍꯜꯅ ꯏꯆꯦ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ, ꯌꯥꯝ ꯐꯕꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ꯫ ꯂꯤꯟꯊꯣꯏꯅ ꯍꯩ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯅ ꯆꯤꯡꯁꯨꯕꯝꯅꯤ, ꯃꯣꯏꯅ ꯑꯉꯣꯝꯅꯤ, ꯖꯦꯛ ꯊꯣꯛꯅꯩꯅꯦ ꯃꯕꯥꯅꯤꯁꯦ꯫ ꯏꯆꯦꯅ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯈꯪꯒꯦꯅ ꯂꯥꯛꯏꯕꯅꯤ ꯊꯑꯣꯏꯅ, ꯑꯗꯣ ꯏꯕꯣꯍꯜ ꯅꯪꯁꯨ ꯅꯁꯥ ꯌꯥꯝ ꯊꯨꯅ ꯀꯟꯈꯠꯅꯕ ꯇꯧ, ꯏꯆꯦꯁꯨ ꯆꯠꯂꯒꯦ꯫ ꯏꯕꯣꯍꯜꯅ ꯏꯆꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯈꯔ ꯅꯦꯝꯊꯔꯒ ꯆꯠꯂꯨꯗꯅ꯫ ꯂꯤꯟꯊꯣꯏꯅ ꯑꯩ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯏꯆꯥ ꯃꯥꯂꯦꯝꯒꯤ ꯃꯇꯧꯗꯣ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ, ꯏꯆꯦ ꯆꯠꯂꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝꯒꯤ ꯃꯃꯥ ꯂꯤꯟꯊꯣꯏ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯏꯆꯦꯁꯦ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯂꯅꯤ, ꯑꯉꯥꯡ ꯑꯅꯤꯁꯤꯇꯪ ꯖꯦꯛ ꯊꯣꯛꯅꯔꯝꯗ꯭ꯔꯗꯤ ꯐꯗꯧꯅꯤ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯕꯕꯥ ꯕꯨꯕꯣꯛꯇꯤ ꯆꯠꯈ꯭ꯔꯕꯣ? ꯏꯕꯣꯍꯜꯅ ꯆꯠꯈ꯭ꯔꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯔ ꯏꯪꯊꯔꯒ ꯆꯠꯂꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ, ꯀꯣꯟꯅ ꯐꯖꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯑꯗꯣ ꯕꯕꯥ ꯕꯨꯕꯣꯛꯇꯣ ꯀꯩꯗꯧꯕ ꯂꯥꯛꯑꯝꯃꯤꯅꯣ? ꯏꯕꯣꯍꯜꯅ ꯅꯆꯦ ꯊꯥꯖꯗꯣ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯕ ꯆꯠꯂꯨꯅꯤ ꯇꯧꯕ ꯃꯥꯜꯂꯤ, ꯑꯗꯨꯗ ꯍꯪꯕ ꯂꯥꯛꯑꯝꯃꯤꯅꯤ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯑꯌꯥ ꯌꯥꯝ ꯍꯔꯥꯎꯋꯦ, ꯏꯆꯦ ꯊꯥꯖꯒ ꯏꯇꯩꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯖꯕꯅꯦ, ꯅꯨꯡꯉꯥꯏꯔꯦ, ꯑꯗꯣ ꯕꯕꯥ ꯏꯇꯩ ꯂꯨꯍꯣꯡꯕꯗꯗꯤ ꯑꯩꯗꯤ ꯏꯇꯩ ꯍꯣꯏꯗ ꯂꯩꯔꯨꯒꯦꯀꯣ꯫ ꯏꯕꯣꯍꯜꯅ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ, ꯑꯉꯥꯡ ꯑꯅꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯕꯥꯅꯤꯁꯦ ꯖꯦꯛ ꯊꯣꯛꯅꯔꯝꯃꯤꯅꯦ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯖꯦꯛ ꯊꯣꯛꯅꯔꯗꯤ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯕ꯭ꯔꯥ? ꯏꯕꯣꯍꯜꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯧꯅꯩ ꯂꯩꯅꯩ, ꯑꯗꯨꯕꯨ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯦ, ꯗꯁꯥ ꯇꯥꯒꯜꯂꯤ, ꯑꯋꯥ ꯑꯅꯥ ꯇꯣꯏꯒꯜꯂꯤ, ꯃꯁꯤꯒꯤ ꯐꯠꯇꯕꯒꯤ ꯃꯔꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯅꯣꯏꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯍꯧꯒꯗꯕꯅꯤꯀꯣ, ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯦ, ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤꯕꯗꯣ, ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒ ꯂꯩꯖꯗ꯭ꯔꯤꯀꯣ꯫ ꯏꯕꯣꯍꯜꯅ ꯌꯥꯔꯦ, ꯅꯅꯥꯎꯄꯤꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯁꯥꯟꯅꯕ ꯆꯠꯂꯝꯅꯤ꯫ ꯏꯕꯣꯍꯜꯅ ꯏꯄꯥꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ, ꯊꯨꯅ ꯍꯟꯖꯜꯂꯛꯀꯅꯤꯗ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯕꯕꯥ ꯌꯥꯝ ꯊꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ, ꯈꯔ ꯀꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤ, ꯆꯠꯇꯣꯏ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯅꯤꯕ꯫ ꯏꯕꯣꯍꯜꯅ ꯀꯨꯏꯔꯣꯏ ꯁꯠ ꯍꯟꯖꯜꯂꯛꯀꯅꯤ, ꯏꯄꯥ ꯑꯁ꯭ꯋꯥꯏꯐꯥꯎꯇꯅꯤ꯫ ꯄꯣꯏꯔꯦꯡꯉꯥꯟꯕꯤꯅ ꯑꯁ ꯏꯆꯦ ꯊꯥꯖꯗꯤ ꯀꯃꯥꯏ ꯇꯧꯅꯤ, ꯏꯇꯩꯅ ꯀꯝꯗꯧꯕ? ꯑꯁ ꯑꯩꯗꯤ ꯒ꯭ꯌꯥꯟꯒ ꯇꯥꯖꯗ꯭ꯔꯦꯗ꯫